Rims Hospital da blood transfusion gi khutlai matik chana laibagi mathakta storage marang kaina laibana miyamna Chingnaba Leitana voluntarily blood donation Toubiyu haina Rims ke director Professor Sunil Kumar Sharma na miyam gi pukning jingsilakli wafam asing asi Rims ta sinduna layeng sangasi ge general OPD complex ta pangthokhiba World Blood Donor Day gi thoram da phongdokhibani give blood give hope together we save Live Haiba Pauzil da Pangthok Hibathoram Aduda Director Sunil Kumar na Laibak asigi oina chahi amada E-unit crore amaga lakh kun mathau tabagi manungda E-unit lakh marfudra dagi hena voluntarily blood donation tauba ngamdri atopa state singa yengnarubada lemna EP bagi chang asi Manipur na nemthana laibana EP bagi chang hengat na bahot na minasi Masamo faba miyoy amana tha ahum khudingi E-unit amamam piba yai tangai fadana chahi amada anirakti EPBU blood donor oibana miyoy amagi punsi kanba ngambata natana donor adugi hakchangda kariguma mangjaba amata leite kanaba na heli EP bana pukning wakhal nungai hanbagi mathakta laina kayadagi ngakthokpa ngami state asigi oina Rims Hospital na khwaidagi chawba blood supplier oiduna Miyoy kayagi punsi kanbada chawna mateng pangli logi wang mada miyoy kharana ilalon bagi thabak chatharakpa yauriba asi laibak thibani thawong asimak miyoy bagi punsida chawna singnabani haina logduna thawong asi makhatana chathadana ba Rims ki maikaidagi akanba khongthang lokhatle haiki loinana miyamna EP bagi matangda aki tuzungba poknariba asi thadoktuna voluntarily blood donor amamam oiba ngamnaba firep lominasi haina phongdokhi blood donate to with among balaite anybody lairagira ina khungira akogi power sunu pure blood donate to view sada mangrom to laite blood donate to with among body nata benefit oiba yam lei health way mayam si ngasigi blood donor day sigi ya se lojeraga mo hanne public blood donate to the bigero we dem Imphal ki transfusion medicine department yam ding la lai life adu mayam aga blood donate to